Arambai News Guwahati da Manipuri Pao tapi basing bui han handu maktada chingangbam Sujitra ni na khurumjari hojing asi samlappa mariba pau sing lobirase ngasi Assam gi badadwada yamna makchayet na bathodok ama thokre SMS singi dharma guru Mahapuru Sankardev ki pofam asida guru asibu thoi bidabagi maongda Sankardev sahab haibana chingba wangang khaya sizinakre haibagi wakat lakli AIUDF ki chief Badruddin Azmal gi mama maktada party asigi worker singna Tala Chabi Jindabad Havidi AIUDF ki logo oriba Tala Chabi Waikhu Sozei Jindabad Azmal Jindabad Sri Sankardev Sahab Jindabad Havina Chingba Kholaukia Lauraduna Mahapurus Sankardev pu Rajnitida Chingsinduna Mingchat Thianaba Honaki Hairi Assam gi dharma gi luchingba khayanasu guru asigi matangda rajniti tawroidabani guru asibu chamthokpagi thawong ngakpiba ngamloi hainarakli Asumna ikaiba piribasi AIUDF khaktanate Kongressu yauribani haina Minister Himanta Biswa Sarmana kanna yatlakre Nakalamaromda maki worker singna laukiba kholawadu chumde lauge haina laubasu nate slip up tangni madu maki apamba su nate hairadna aranba asigidamak ngakpinaba Azmalna miyamda sengdorakre Hanagi Minister Ajanta Niyoki Maraibak Kari Oirakpa Tambangamdri Mikhaldi Naksilakli Adubu Mahakna Marirak MLA Karakraba Golaghat Kendragi Chatlu Mafam Khudimakta Ajanta Gobek Kholauna Mahakpu Koitan Tali Haibiyai Ariba BJP Amadi Anoba BJP gi Marakta Chingkhainabane Ariba BJP workers singna Mahakpu Sukpam Pamde Hairakli Lauriba sisu nupi singni Pibamasida Mapamapu Haktaktagi Changlaklaba Congress Thadoklamlaga Lengang Pizol Honglubasi Ajanta Ikaibanangadoribra Maki political career Kari Thoklagaba Tambangamdri Assam Council Law Haibasina Congress ki Anokba Kholau Oiri Kholau Asiga Iroinana MP Gaurav Gogoi gi Numit 13 gi campaign Changsinba Hokre Manipur Assembly mi pham chatharibane Opposition gi MLA Surja Kumar na pukhalakpa calling attention motion sengdokladuna House ki leader suoriba Manipur gi CM N Birena Manipur COVID lai chat thengnaba loidringai de oza sing na taret suba pe pide haiduna changsiliba khongjang ase lepikho tha ani ahum khaktang matam pibiyu taret suba pe soidana phangani haikhre amadi education minister nasu taret suba pe pinanaba process loire athuba matamda thabakta onthoklagani haikhi Kabui Gangai asi Jeliarong Tingkau Ragwan Chaprik Habadi TRC Lining Chatpasingi Festival ni Haina Phongdokpa si Kabui ina chatliba singbu muthatuna manghanaba hotnabani Kabui Haining daduna Jeliarong oningbagi amadi TRC Lining Haina nauna sindokpagi apamba du Kabui namakta singchep thajinbani Haina Kabui Samiti Manipurgi Cherol amana hairakli Jiribam district yoina ahanba COVID vaccine kapangasi district hospital Ningsing Khunda hokre healthcare workers sing da ahanboina vaccine kapki ahanba tangkaki yoina miyoi chamada COVID vaccine kapagi pandamda ngasi miyoi humbudramari da vaccine kapkhre Kanglaipak loina silon apunba marub kalam Imphal na sinba lubasigi 18 suba mapo kumon thoronga iroina sahitya mana lanthokpa ngasi Imphal gi hanigi assembly road ta leiba Manipuri Hindi Parishad ki auditorium da pangthokre Thoramasida retired assistant director art and culture Haubam Chitra Kalam gi chairperson Thiam Ongbi Silaima Makhon Mani Mongshaba Sahitya Academy awardee amasung Kalam gi founder president Sana Hongba Mangangna mathangsitna chief guest president amasung guest of honors oiki Saknaraba iba Imakhol gi president Dr. R.K. Gunachandra Singh Manipuri Literary Society gi president Prahlad Sarmana Chingbanasu Thoramasida sarukyaki Thoramasida Laisang Thames Homananda Ningsing Loina Silon Mana Inglisingani Kuna Yumnam Chanu Wanglen Tombida Aduga Haubam Sanajauba Loina Silon Mana Inglisingani Kuna Rameswar Sarungbamda Piki Manasing Asida Case Award Sol Amadi Citation Yauri Waikomani Girls College Thobal Okramgi Nipumathoi Suba Foundation Day Thoramasi Pangthokre Thoramasida Handakta Nauna Khankiba Manipur University gi Vice Chancellor in charge Professor N Sanatombi Singhana Chief Guest College asigi Principal Dr. O Ibeton Devina President amasung College asigi Governing Body gi Hanigi President Waikhom Ranjit Singh amasung Potharaba Principal N Sanaton Singhna Guest of Honors oiki
Manipur University ki VC oraba matung ihan hanboina saruk yakiba thoramasida Professor Sana Thombina nupi singbu awang bathakta puraknaba matik chabi leibaki masak naibi amadi tungi yumburembi amamam oiraknabaga mari leinana pukning wakhal thogatningai oiba wafam kaya thamki Thoramasida Manipur University English ngani kungi BA BSc exam da Home Science Geology Honors da top 10 gi manung chalakpi mahairoi sing amasong athai department khyagi honors mahairoi sing da su gold medal amadi case award sing yanthoki Malem da wetland sing kananaba kan honari adubu loksipat amadi kharung pati maming khaktamak ngaishilakle Kunja sing na ching kaktuna English amaga chamapan yangkhaini panda lokshi patki ising kharung pata thadaki madugi matungdagi Manipur lengakna hanna yengsinbidabadagi kharung patki phibam sokchilakhi aduga lokshi khongjawna ising mokhatuna phau amasung manamasing marangkaina puthokpa ngamdre Rice Bowl of Manipur haina khangnaramba kakching asi maming khaktamak ngairakadauri pat ani asi kananaba hotnabiu haina kakching khunai chakhot hanba lupna haizarakli Nagaland ki CM nephew Riona Register of Indigenous Inhabitants RIIN chatnahanbada matam yamnamak changkhigani haikre Lengakna Indigenous Inhabitant Naga amasung awangnungpoki Hill Tribal sing khadokpa ngamle haiki The Bengal Stern Frontier Regulation Act asi Naga sing khaktagi nate masi Stern Hill Tribal namakki damaktani loinana English maga chamapan humbudramapan gi notification matungina Kohima district ki makhada lauthokiba Dimapur subdivision asisu tribal area belt amani haina CM Riona pankhi Arunachal Pradesh lengakna state asigi drug kamari leinaba thabak thong sing na khwaidagi hena chahatpa district sing da thokpa drug ki thong sing da chenabani chingnaba official sing da toxicology test tawragani haikre drug ki thabak thong kya da government employee sing chennai haibagi report kya lakpadagi lengakna akhanaba thorang ase paikhalakibani Hokiba pung kunmari sida wanopoki state singi manungda hauzik phawbada COVID-19 positive oibagi ngasigi oina report lakraba state singi manungda Tripura da ama Manipur da taret Nagaland da taruk amadi Mizoram da ahumne amadi India da ngasigi oina hauzik phawbada COVID ki anoba positive case lising taruka chonga humphum doi phangkhre apunba nabagi masing crore amaga lakh nipan lising nifumari chahumga yankhai humdoi yaukhre Hojik laying libagi masingna lagamaga lising kuntra mapanne amadi apunba laikidabagi masing lagamaga lising yankhai manga chaniga kuntra mari yaukre ngasigi oina hojik phawbada India da COVID anaba mioi kuntra mapan laikidabagi pau lakli ngasi parliament ta yamna tangna uba phangadaba thodok ama thokre Lebagasi Prime Minister Narendra Modi na rival politician ama oibaga loinana Rajya Sabha da opposition leader oiriba Gulam Nabi Azad po farewell pibagi wa nganglingaida yamnamak emotional oikhre sor thingba makhai mittagi pi taba thingnanaba hotnakhi mitki piranga loinana statesman asibu farewell pikhi Modi na Namdar Gandhi Singhi wafam palladuna Netaji, Morarji, Power, Pranab, aduga ngasina Azadpu naitom tahanbiri hairaduna Modi na Azadpu thagatki. Inglisingani tareta Narendra Modi na Gujarat ki CM oiringai aduga Gulam Nabi Azad na Jammu Kashmir ki CM oiringai da kapminakhibagi thodok nohonana nunghiknana ningsingki. Republic Day numita Red Fort Thokiba Jati gi Phiralbo Ikaiba Pibagi Thodoga da Maroina Chenaba Punjab ki Saisakpa Deep Sidhu Bihar da Chensinaba Hotnaringai ngasi Delhi Police na phakre Red Fort amhak na Sikh Phiral Chingkhatnaba hotnakhi luribade hokiba numit 13 ni asi thiba phangdaduna leirakhibane mahak kadai da leirubage amadi kanana mahakpu changjafam pikribano haibagi wahang kaya ma hojik lakli Court amhakpu numit 3 ni gi police custody da thakre panba yai Delhi Police na Sidhugi mathakta lupa lakh mangagi award laukthokhrabane Environment activist Greta Thunberg na India gi lomi ihau sagotkibagi matangda yetnaba lepa leitri UN expert M Guwahati na phong na chithi ama iraduna Greta bu mayek sengba phirep loba ngambagi nathona leibra hanglakre amadi ground reality khangdana lomi ihau sogotli hainasu global energy expert Guwahati na Greta da phong na singnarakre Uttarakhand da unpak ningkharaktuna chentharak khibagi tamthiraba thodokta leikhidabagi masing 38 sukre hojik phawda mioi chamaga 138 thiba phangdre hojiksu khungang 12 mainland ga samnadana leiri scientist khutpu amana karamna unpak si ningkharakhibano habigi matangda su thihumba chathaba hokre
थोकदोक थोकफम असिदा सिनमी ओइना थबक तौबा आसामगी पाखंग मचा अहुमगी मरी मखोंग हौजिकसु थीबा फंगद्री ngasisu CMTS Rawatna Chamoli district ki amangata thokiba mafamsing chatuna phibam yengsinki America gi hanagi president Donald Trump ki anisuba impeachment trial ngasi numidangdagi hauragani Trump mara lei haibagi matik chaba praman lei haina Democrat singna hairakle adubo Trump sogatpa singna de rioter singna masana haurakpa ihongni hairi hokiba January gi tang tharuk US Capitol da thokiba tamthiraba riot adugi mangoinana supporter singbu insinbagi wangang ngangki hairaduna Trump ki mathakta impeachment trial asi chatharakibane panba yai America gi puari da Trump na anirak impeach tauba ahanba president oiri amadi China gi Wuhan shahar da coronavirus ki horokpham thigaliba WHO gi expert singi teamna mahik ase intermediary host species amagi khuthang da miyoibida chongsilakpa oiramba yai haina pirakre comment pirakre ngasi ga Arambai news Guwahati da Manipuri Pao sandok chaba matang siloisin jabaga loinana tabri basingbo amaka so hanna